Hello guys, welcome back to another video of RJ Coding Tips. Mayam akhoi ngasidi punna Docker installation ga loinana Docker sinaduna server masa amakak setup tawgani. Hairibasida khoina Docker asi karino khangwa ga loinana Docker use tawraga kumaina makha tarakwa khoi atotopa application adagidi atotopa software mayam ama run tawgadagi haibadu punna khangminagani. Aduna Docker haibasi karino dagi hauraga maza sinaraga kai tawwi haidu ngasi punna explore tawminagani. So without further ado, let's start the video. So, ma'am, si Daisy ubi ko aina Python Docker Python server setup ana masama ka hoigi gida repo ma sema thamtagadi hai repo je ma'am dum channel access tawbi dum yeng bi yagani si jigi matung ina ina redmi ma happy redmi da ko hoigi kai tawgadagi do hapa thame Docker de kai no hai do hana si Daisy da mana kai no do explanation yaw gadoini han bada koina sengo do si Python server masam sema ga hello natraga adugumba ko simple oina hello world gi ta do maina utkadabani aduna akoina setup tawgadose kainoda Python gi Flask server amakak semgani aduga Docker manung gidagi run tawrakadoine bako ngasi tutorial gi kana je kaino perfect for learning Docker basics at containerization aise Docker setup tawraga akoi gi software natraga akoi gi system je container hapaga puwin adu lenana kamaina run tawgani do game so Docker have se kaino je hana explain tawjage so Docker have se ma je platform mo khapni haiba Docker se mana Python gi dependency regera website sabdana node modules ka haiba akoi gi npm packages wagera haiba mem jing do khoi system da hapa ga sum taw tar di madi chawkhalakane bako adudu akoi nan Docker jina pulap Docker gi manung doina hapgani adudu Docker jina dum run tawjaga toine bako karam bana run tawdeba darka oiba matamda adwain tawdana Docker je kai kana gi haiba matamda koina maje shipping container ne isam thamna khoi kauta amakak ne khallo kauta gi manung jida khoina hapi the software hapi packages hapi setup hapi any settings me amak cd manung gi container da hapchalani aduduga loinana aina mingon da piba natraga aigi marup mapak friend circle ade senior natraga yes yum da piwo tabna container pi taragadi moina akhoi gi server setup tawuni khangde natraga any packages run tawda installation error thoi khole da adu tale roiba ngasai gi pulap system je dum amaga dum work tawmina doinya so there is the uses of Docker haitan example oina ama logjeba gari hair jeba ko gari je koi gi mi amazu tongba yaba amazu tongba yaba amazu ta tongba yaba isam samna car hair jeba car je ko koi gi yung gi mi tonga je mi to ko tonga je ma pang tonga je atwai tawdana koi gi car gumbani Docker je high loji da aina software me tapan dane hapaga ma jai run tawda mi mon da pi bada khotpada loina ma ya nungai doini ba aduduni aduga magi kana ma je kaino hema da key value kiste awre ko ma je consistent oiganeba works the same on any which nai isam samna ai system da diran tawi magi system diran tawde habdu layer roiba ai system da ran taw targani magi system da zura tawne isolation each app runs in its own container adudu isolate tawr than to kadenia aina container manga thame khalaji adu targadi container manga du ki tongan ba magi tongan ba jaga khaidok char lei jar neba separation layer neba unjala ara portability run anywhere Windows Linux Mac ko sium bada loina mo ran tawai adu do mayam ngasi ekoina setup tawgadori base installation je Windows ki ju chagani adu loina na Linux ki ju chagani habidi mokhoida kari thena bage haiba efficiency maje kya moyamnas khoi gi sina ba nungai ge haba maje lightweight oi lightweight ai je oi budi oi ko khoi gi khoi gi ram budi khara sagani adu ko loina na system CPU ju adu dum lightweight oi adu ga maje atopa version message ka yengna bada maje yam chine ya akoina direct heavy yoina version machine ama natraga system ama run tawdagidi Docker run tawjina khara tawga su yange ko for detailed explanation of Docker concepts main tawdana makha tana atopa Docker concepts yengning taragati maje akoina sidai sida koi gi file am hang docker de bama koi gi guide sida dum yaram bane ko guide sida kaino have Docker have singa sagi containerization duni hanjana haijare silere duga magi concept ka yawre ko akoi gi traditional virtual machine dana ko magi CPU raijagani adagi di memory disk tonga na masana dai lojagane ba but Docker da ke dorni share tawgane akoi di system jiga punna adu duga lightweight loi adu start stop button yawgani adagi di
ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯀꯅꯤ ꯑꯗꯨꯒ ꯏꯐꯤꯁꯤꯌꯦꯟꯁ ꯑꯣꯏꯒꯅꯤ ꯁꯤꯁꯤꯡꯁꯤ ꯃꯥꯏ ꯀꯥꯟꯅꯕ ꯂꯩ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯁꯨꯃꯥꯏꯅ ꯚꯔꯆꯨꯋꯦꯜ ꯃꯦꯆꯤꯟꯗꯗꯤ ꯍꯣꯁ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝꯗꯨꯗ ꯀꯩꯗꯧꯅꯤ ꯍꯥꯏꯄꯔꯚꯥꯏꯖꯔ ꯔꯟ ꯇꯧꯒꯅꯤ ꯍꯥꯏꯄꯔꯚꯥꯏꯖꯔ ꯔꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯅꯤ ꯂꯥꯛꯀꯅꯤ ꯕꯠ ꯑꯣꯟ ꯑꯗꯔ ꯍꯦꯟ ꯗꯣꯀꯔꯒꯤ ꯑꯣꯏꯅꯗꯤ ꯗꯣꯀꯔꯁꯦ ꯀꯩꯗꯧꯕ ꯁꯤ ꯌꯦꯡꯉꯨ ꯈꯦꯠꯅꯕꯁꯦ ꯌꯦꯡꯉꯨꯀꯣ ꯚꯔꯆꯨꯋꯦꯜ ꯃꯦꯆꯤꯟꯗꯗꯤ OS ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝ ꯑꯃꯃꯝ ꯏꯟꯁꯇꯣꯜ ꯇꯧꯔꯛꯀꯗꯣꯏꯅꯦ ꯚꯔꯆꯨꯋꯦꯜ ꯃꯦꯆꯤꯟꯗꯗꯤ ꯕꯠ ꯀꯟꯇꯦꯅꯔ ꯑꯣꯏꯅ ꯂꯩꯔ ꯇꯥꯔꯒꯗꯤ we do not need any operating system, just the host operating system, and it will share the resources by the Docker containers. ꯁꯤꯅꯦꯕ ꯑꯗꯨꯅ ꯗꯣꯀꯔꯗ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯣꯀꯔ ꯏꯃꯦꯖ ꯍꯥꯏꯕ ꯑꯃ ꯌꯥꯎꯒꯅꯤ ꯗꯣꯀꯔ ꯏꯃꯦꯖꯁꯤꯅ ꯑꯦꯅꯤ ꯃꯤ ꯑꯇꯣꯞꯄꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯂꯛꯑꯒ ꯊꯝꯈꯤꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯔꯦꯗꯤ ꯇꯨ ꯌꯨꯁ ꯀꯟꯇꯦꯅꯔ ꯇꯦꯝꯄ꯭ꯂꯦꯠꯁꯤꯡꯗꯨꯅꯤ ꯀꯣ ꯂꯥꯏꯛ ꯑ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯑꯣꯔ ꯔꯦꯁꯤꯄꯤ ꯍꯥꯏꯔꯤꯁꯤ ꯃꯉꯣꯟꯗ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯣꯗ ꯌꯥꯎꯒꯅꯤ ꯔꯟ ꯇꯥꯏꯝ ꯂꯥꯏꯕ꯭ꯔꯦꯔꯤ ꯗꯤꯄꯦꯟꯗꯦꯟꯁꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯒꯅꯤ ꯑꯗꯨꯅ ꯄꯥꯏꯊꯟ 3.11 ꯁ꯭ꯂꯤꯝ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯃꯁꯥꯒꯤ ꯄ꯭ꯔꯤꯕꯤꯜ ꯌꯥꯎꯖꯕꯅꯦꯕꯀꯣ ꯗꯣꯀꯔꯗ ꯁꯤꯒꯨꯝꯕ ꯑꯣꯏꯒꯅꯦꯕ ꯅꯦꯛꯁꯇ ꯗꯣꯀꯔ ꯀꯟꯇꯦꯅꯔ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯃꯦꯖꯇꯣ ꯔꯟ ꯇꯧꯔꯛꯑꯀꯥꯟꯗ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯅꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯁꯣꯂꯦꯠ ꯇꯧꯕꯗꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯁꯤꯁꯤꯡꯁꯤ ꯄꯥꯗꯦ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯏ ꯁ꯭ꯇꯣꯞ ꯇꯧꯕ ꯌꯥꯏ ꯗꯤꯂꯤꯠ ꯇꯧꯕ ꯌꯥꯏ ꯁꯤ ꯂꯩꯔꯦ ꯅꯦꯛꯁꯇ ꯗꯣꯀꯔ ꯐꯥꯏꯜꯁꯤ ꯀꯥꯟꯅꯖꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯃꯦꯖ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯆꯪꯕ ꯃꯥꯒꯤꯁꯦ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯗꯣꯀꯔ ꯐꯥꯏꯜꯗ ꯂꯣꯏ ꯍꯥꯞꯄꯗꯤ ꯏꯁꯝ ꯁꯝꯅ ꯁꯦꯠꯑꯞ ꯇꯧꯕꯗꯨꯒꯨꯝꯕ ꯆꯪꯕꯗ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯚꯦꯔꯤꯑꯦꯕꯜ ꯆꯪꯉꯤꯗꯅ ꯑꯗꯨꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯗꯣꯀꯔ ꯐꯥꯏꯜ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣꯀꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯣꯀꯔ ꯀꯝꯄꯣꯁ ꯍꯥꯏ ꯗꯣꯀꯔ ꯀꯝꯄꯣꯁꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯔꯟ ꯇꯧꯒꯗꯕꯗꯣ ꯀꯟꯐꯤꯒꯔ ꯇꯧꯗꯣꯏꯅꯦꯕ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯔꯟ ꯇꯧ ꯁꯤ ꯁꯥꯔꯚꯤꯁꯁꯤꯗ ꯔꯟ ꯇꯧ ꯑꯗꯒꯤ ꯁꯤꯗꯤ ꯄꯣꯔꯠꯁꯤꯗ ꯑꯣꯄꯟ ꯇꯧꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯁꯦꯠꯑꯞ ꯇꯧꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯀꯩꯗ ꯌꯥꯎꯗꯦꯕ ꯗꯣꯀꯔ ꯀꯝꯄꯣꯁ YMLꯁꯤꯗ ꯌꯥꯎꯗꯦ ꯗꯣꯀꯔ ꯐꯥꯏꯜꯁꯤꯗꯅ ꯃꯥꯒꯤ ꯗꯤꯄꯦꯟꯗꯦꯟꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕ ꯈꯣꯠꯄꯗꯨꯗ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯗꯣꯀꯔ ꯀꯝꯄꯣꯁꯇꯅ ꯔꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯔꯠꯁꯤꯗ ꯔꯟ ꯇꯧ ꯁꯤꯗ ꯇꯧ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯗꯣꯀꯔ ꯀꯝꯄꯣꯁꯇꯅ ꯀꯣ ꯁꯤꯅꯤ ꯅꯦꯛꯁꯇ ꯗꯣꯀꯔ ꯀꯝꯄꯣꯁ ꯂꯩꯔꯕ ꯃꯇꯨꯡꯗ why you use ꯗꯣꯀꯔ ꯑꯩꯈꯣꯏꯅ ꯗꯣꯀꯔ ꯁꯤꯖꯤꯟꯅꯒꯗꯕꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦꯕ ꯗꯣꯀꯔ ꯁꯤꯖꯤꯟꯅꯒꯗꯕꯁꯦ ꯀꯟꯁꯤꯁꯇꯦꯟꯁꯤ ꯂꯩꯒꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ 80 ꯄꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯋꯔꯛ ꯇꯧꯔꯗꯤ ꯑꯇꯣꯞꯄꯗꯁꯨ ꯋꯔꯛ ꯇꯧꯒꯅꯤ ꯆꯞ ꯃꯥꯟꯅꯒꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯦꯄꯔꯦꯁꯟ ꯂꯩꯔꯔꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯁꯤꯗ ꯅꯪꯒꯤ ꯁꯤꯁꯇꯦꯝꯗ ꯔꯟ ꯇꯧꯔꯁꯨ ꯑꯩꯒꯤꯗ ꯌꯥꯗꯦꯒ ꯍꯥꯏꯕꯗꯣ ꯂꯩꯔꯔꯣꯏ ꯑꯦꯕ꯭ꯔꯤꯊꯤꯡ ꯋꯤꯜ ꯋꯔꯛ ꯍꯥꯏꯇꯥꯔꯦ ꯑꯥꯏꯁꯣꯂꯦꯁꯟ ꯂꯩꯒꯅꯤ ꯄꯣꯔꯇꯦꯕꯤꯂꯤꯇꯤ ꯑꯃꯒ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯑꯗꯨꯝ ꯌꯥꯒꯅꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯌꯥꯝꯅ ꯂꯥꯏꯠ ꯋꯦꯠ ꯑꯣꯏ ꯀꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯃꯥꯁꯦ ꯌꯥꯝ ꯊꯨꯅꯁꯨ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯁ꯭ꯀꯦꯂꯦꯕꯤꯂꯤꯇꯤ ꯑꯩꯅ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯁ꯭ꯀꯦꯜ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯔꯤꯌꯦꯜ ꯋꯥꯔꯜ ꯑꯦꯅꯥꯂꯣꯖꯤ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯋꯥꯔꯜꯗ ꯀꯃꯥꯏꯅ ꯋꯥꯈꯟꯗ ꯎꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝ ꯃꯥꯁꯦ ꯁꯤꯞꯄꯤꯡ ꯀꯟꯇꯦꯅꯔꯁꯅꯤ ꯉꯁꯥꯏ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩ ꯁꯤꯞꯄꯤꯡ ꯀꯟꯇꯦꯅꯔꯗ ꯌꯥꯎꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯥꯎꯗꯣꯏꯅꯣ ꯕꯣꯛꯁꯁꯦ ꯄꯤꯛꯇꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯀꯩꯀꯩ ꯗꯤꯖꯥꯏꯟꯁꯤ ꯔꯦꯛꯇꯦꯡꯒꯜ ꯑꯣꯏꯒꯗ꯭ꯔꯥ ꯁ꯭ꯀ꯭ꯋꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯏꯃꯦꯖ ꯌꯥꯎꯗꯣꯏꯕ ꯀꯟꯇꯦꯅꯔꯁꯤꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯌꯥꯎꯔꯛꯑꯕꯅꯤ ꯑꯩ ꯗꯣꯀꯔ ꯐꯥꯏꯜꯁꯤꯅ ꯀꯃꯥꯏꯅ ꯀꯟꯇꯦꯅꯔꯗꯣ ꯁꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯆꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯗꯣꯀꯔ ꯍꯕꯁꯤꯅ ꯃꯈꯣꯏ ꯒꯤꯠ ꯍꯕꯀꯤ ꯇꯥꯏꯞꯇ ꯇꯧꯒꯅꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯗꯣꯀꯔ ꯐꯥꯏꯜ ꯃꯌꯥꯝ ꯑꯃꯈꯛ ꯄꯨꯁ ꯇꯧꯁꯜꯂꯒ ꯊꯝꯃꯒ ꯑꯗꯨꯗꯩ ꯆꯤꯡꯊꯔ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯡꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁꯦꯠꯑꯞ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃꯈꯛ ꯍꯥꯞꯄꯒ ꯊꯝꯃꯦ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯁꯤꯗ ꯂꯩꯔꯦ ꯒꯥꯏꯗ ꯔꯤꯠꯃꯤꯒꯁꯦ ꯁꯤꯗꯒꯤ ꯑꯌꯥꯝꯕꯁꯤꯗ ꯍꯧꯖꯤꯛꯀꯤꯗꯨꯗ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯌꯥꯎꯔꯕꯅꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯁꯤꯁꯤꯅ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯅꯤ ꯗꯣꯀꯔ ꯍꯥꯏꯕꯁꯦ ꯀꯩꯅꯣꯅ ꯁꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯣꯀꯔꯁꯤ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯅꯤ ꯑꯗꯨꯒ ꯏꯟꯁꯇꯣꯜ ꯇꯧꯒꯅꯤꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯟꯅ ꯁꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯕ꯭ꯔꯥꯎꯖꯔ ꯑꯃ ꯂꯩꯔꯦ ꯕ꯭ꯔꯥꯎꯖꯔꯁꯤꯗ ꯑꯩꯅ ꯗꯣꯀꯔ ꯗꯥꯎꯟꯂꯣꯗ ꯑꯅ ꯊꯥꯔꯒꯦꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯕ꯭ꯔꯥꯎꯖꯔ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯗꯣꯀꯔ ꯗꯥꯎꯟꯂꯣꯗ ꯊꯥꯕꯤꯔꯣ ꯑꯗꯨꯁꯤ ꯗꯣꯀꯔ ꯗꯦꯁꯛꯇꯣꯞ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯤꯟꯗꯣꯁꯀꯤ ꯑꯣꯏꯅꯗꯤ ꯗꯣꯀꯔ ꯗꯦꯁꯛꯇꯣꯞ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ GUI ꯌꯥꯎꯕ ꯑꯗꯨꯒ ꯂꯤꯅꯛꯁꯀꯤ ꯑꯣꯏꯅꯗꯤ ꯗꯦꯁꯛꯇꯣꯞ ꯑꯣꯏꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯂꯤꯅꯛꯁꯀꯤ ꯑꯃ ꯍꯥꯞꯆꯈꯤꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯐ ꯌꯨ ꯋꯥꯟ ꯇꯨ ꯔꯟ ꯋꯤꯗꯥꯎꯠ ꯗꯣꯀꯔ ꯗꯦꯁꯛꯇꯣꯞ ꯌꯥꯎꯗꯕꯤꯗ ꯔꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯇꯔꯃꯤꯅꯦꯜꯗꯒꯤ ꯀꯃꯥꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯔꯟ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯗꯣ ꯂꯤꯅꯛꯁꯇ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯋꯤꯟꯗꯣꯁꯇꯤ ꯂꯤꯅꯛꯁꯀꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯤ ꯂꯣꯏꯔꯒ ꯑꯃ ꯎꯠꯆꯔꯛꯀꯦ ꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯤꯟꯗꯣꯁ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯦꯛ ꯄꯥꯏꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯁꯦꯞ ꯇꯧꯈ꯭ꯔꯁꯤ ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯁꯦ ꯌꯦꯁ ꯅꯝꯕꯤꯕ ꯀꯥꯟꯗ ꯃꯥꯁꯦ ꯁꯣꯜꯂꯤꯡ ꯗꯣꯀꯔ ꯍꯥꯏꯅꯤ ꯁꯤꯒꯤ WSL2ꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯈꯟꯒꯗꯕꯀꯣ ꯃꯔꯝꯗꯤ ꯗꯣꯀꯔ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯋꯤꯟꯗꯣꯁ ꯁꯕ ꯁꯤꯁꯇꯦꯝ ꯐꯣꯔ ꯂꯤꯅꯛꯁꯁꯦ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯍꯥꯏꯄꯔ ꯚꯤꯒꯤ ꯃꯍꯨꯠꯇ ꯍꯥꯏꯇꯥꯔꯦ ꯍꯥꯏꯄꯔ ꯚꯤꯁꯦ ꯏꯟꯁꯇꯣꯜ ꯇꯧ ꯇꯥꯔꯒꯗꯤ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝ ꯏꯟꯁꯇꯣꯜ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯅꯦꯕ ꯑꯗꯨꯗꯨꯅ WSL2ꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯀꯣ
allow this container to be siga su thamdraju ai shortcut desktop ai haparoige aduna main oina sije WSL2 je khangadawa aduga akoina docker je marak marakta run tawba yarataba yawbani adu kanduda ai kamaina configure tawbani haiba ma adu haptaramge ko sidai WSL2 je sikhalani okay namani install tawar so installation succeed ore aduga akoina close tawbirani docker harga run tawba yare ko sumaina docker thare run tawben sida run tawda error tholak bi ai tholak tabi ai yengsi ko dong ya aina sidai sida accept namani aduga si skip tawbirani adum ma'am sign in tawrse ai tawdraju ai tare ko so sidai sida to see there was a problem with WSL ja ma'am ne han me store taw matam dadi khara kuina sangaga error tholak tabi ai ai gi si problem thoeba ko si problem thok tana ba aina kaidogani haiba matamda khoi services hantopiro services hantopiraga ngasai gi sigi jai sing atan quit tawge services hantoba matungda ko akoina sida run tawra ka doisi yengji ko karambano chingdarani aduga WSL service na ma yaramgani si je disable layem akoina docker je run tawba matamda yarfte khan taragadi hojiki dumaina magi WSL service not found natraga yadre hai taragadi si je sanga yengbiro sanga motala si disable layam taragadi automatic thamgira manual thamgura thamani apply tawsanbiro aduga start nambire sign tawraganda WSL je service start tawrni si start taw taragadi khoina okay namani close tawrni ngasai docker domu hangya reba ko so docker desktop se koina hangani hujikti mu sidadi mu run tawba yara haneba ko so it is starting so ai tawdana ngasai docker je install lorkanda open tawrkanda smai tholani yare ko but mainly kana yengbadoise ngasi code ibagi di matang yauroi code iragadi sangini aduduna kamaina docker run tawani duneba so akhoi hujiki smaina docker ge run tawraba loraba matungda install tawba loraba matungda ai sigi ngasai gi github repo do download tawbiraga sida yauribase khoina setup tawzu yengje so sigi manungsida aina app.py haiba makha hapa thame app.py je kaino haiba matamda isam samda aina sije dum run tawrazu yaga python code se run tawba matamda tholakani abuko yengsi kamaina run tawgena app.py je na run tawrebuko serving flags tawraga maje khoi ngasai gi sigi port sida open tawre welcome to the docker python server status running siji status my server am oidoini magi health yengsi health yeng bila ne ba health healthy oi docker python server is healthy and magi doc singji doc sadi ma atopa haptre karam ba port no haiba matamda help haibam lere info haibam lere ani jineba bitargadi hujikin health to yagre info zum yengsi sorry info dazu development ni hostname unknown khangde aduga python 11.19 ko akhoi eng on the 3.11.9 on the yarje python sigi version jineba ko aduga magi system ni ka AMD 64 san le utle so akhoi li server je work tawri ko si close tawjari but hide baje aina mingon da piba matam da mangon da python yaram da vi adagi mangon da error tholak pe adu tar ko bakai bumba docker je mo bu yaram tar ba du tar gari na mangon da piba yan line thoka doi nem ko am sigi python flag se kaino yam kana maru ena khangjan birunu hujiki ena di khoina kumaina run taw gani dok tangni makha tar ko da khoina docker sina raga kumaina koi gi systems da koi gi website ama run taw ra su yai adu duga khoina domain le bi tar gadi port forward to thoga adu do kumai samgani kaina adu bazu mayam lay adugumba kaigumba video do pambi taragadi comment section da khoigi website ti adugumba setup to pame hagiramo ai makha tanga do hapsarake hujiki oina di sida yengje ba ko sigi matungina khoina flags ti server mo kak setup tawraba matungda aina sida mongonda magi khulki da sambodo flags ka workjuk hai ani je happy rek sijina mai requirements to ni horen run tawraba matamda requirements install tawjarani adu ma app se run taw ka donia run tawrangna bagi nokta docker file do ngasai do yaure docker file da python 3.1 no di slim je happy rani aduga working app se directory je app ana thambirani adu loina mongonda environment variables ana sumaina ani kha happy re ko chidi kachu dakar oi de du me no copy requirements to txt he copy tawrani aduga install ngasai docker manung sida install tawjo hai do ne install tawna bagi magi command sina aduga copy tawraga port to 5000 expose tawtho to tho matungda akoina mado command prompt run tawra python app.py je taradi mana matop ta run tawjare ka dunia sing pulapse ko sijina masai container mawong do semba hawreba docker files container sema ni container komaina run tawgani haiba matamda to services haraga irani services da python server kawi haibagi container maming na docker python server ni aduda run tawro port na 5000 ni ada run tawra ani aduduga restart che unless to akoina auto restart taw hange ya haiba ngasai server je do akoina muthatri bokti restart tawganu
ꯁꯤꯒꯨꯝꯕꯅꯤ ꯑꯗꯨꯒ volumes optional ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯤꯁꯇꯦꯝ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ app ꯀꯥꯏꯅ ꯐꯣꯜꯗꯔ ꯑꯃ ꯍꯥꯞꯄꯒ ꯁꯤꯒꯤ ꯃꯅꯨꯡꯗ ꯔꯟ ꯇꯧꯍꯟꯒꯦꯁꯨ ꯌꯥꯏ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏꯅ optional ꯑꯣꯏꯅ volume ꯑꯣꯏꯅ ꯁꯦꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯀꯣꯟꯇꯔꯁꯦ ꯅꯦꯠꯋꯥꯔꯛꯇꯤ app network ꯀꯧꯔꯦ ꯁꯤꯗ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ ꯅꯦꯠꯋꯥꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯒꯤ ꯅꯦꯠꯋꯥꯔꯛꯇꯣ ꯁꯤꯖꯤꯟꯅꯍꯜꯂꯣ ꯍꯥꯏꯅꯦꯕ ꯀꯣ ꯁꯤꯁꯤꯃ ꯂꯩ ꯌꯥꯝ ꯂꯥꯏꯕ ꯌꯥꯝ ꯆꯝꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯗꯣꯀꯔ ꯐꯥꯏꯜꯗꯩꯗꯣ ꯁꯨꯃꯥꯏꯅ YML ꯐꯥꯏꯜ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯏꯒꯅꯤ ꯀꯥꯏ ꯁꯤꯒꯨꯝꯕꯁꯨ ꯈꯪꯕ ꯍꯧꯈꯤꯕ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯔꯟ ꯇꯧꯔ ꯌꯦꯡꯁꯤꯕ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯏꯃꯦꯖꯦꯁꯇꯁꯨ ꯌꯥꯎꯗꯦ ꯚꯣꯂꯨꯝꯁꯇꯁꯨ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯦꯖꯦꯁꯇ ꯍꯥꯟꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯦꯝ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯃꯅꯨꯡꯗ ꯇꯔꯃꯤꯅꯦꯜ ꯑꯃ ꯍꯥꯡꯇꯣꯛꯄꯤꯔꯅꯤ ꯇꯔꯃꯤꯅꯦꯜ ꯍꯥꯡꯇꯣꯛꯄꯤꯔꯒ ꯗꯣꯀꯔ ꯍꯥꯟꯅ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕꯤꯔꯅꯤ ꯗꯣꯀꯔ ꯌꯥꯎꯗꯦ ꯀꯣ ꯑꯩꯒꯤꯁꯦ ꯉꯁꯥꯏꯒꯤ ꯗꯣꯀꯔꯁꯦ ꯏꯟꯁꯇꯣꯜ ꯇꯧꯕ ꯂꯣꯏꯔꯒꯁꯨ ꯃꯥꯁꯦ ꯏꯟꯁꯇꯣꯂꯦꯁꯟꯁꯦ ꯀꯩꯅꯣꯅꯦꯅ ꯈꯪꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯌꯥꯎꯗꯦꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯔꯤꯁꯇꯥꯔꯠ ꯇꯧꯒꯦ ꯕꯦꯁ ꯀꯣꯠꯁꯦ ꯁꯣ ꯑꯩꯒꯤ ꯇꯔꯃꯤꯅꯦꯜꯁꯦ ꯑꯃꯨꯛ ꯍꯥꯡꯉꯤ ꯗꯣꯀꯔ ꯑꯃꯨꯛꯀ ꯏꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯗꯣꯀꯔ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯇꯔꯃꯤꯅꯦꯜꯁꯦ ꯔꯤꯁꯇꯥꯔꯠ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯗꯣꯀꯔꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯃꯥꯒꯤ ꯚꯔꯖꯟ ꯀꯩꯀꯥ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯗꯣꯀꯔ -dꯒ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯚꯔꯖꯟꯗꯣ ꯎꯕ ꯐꯪꯒꯅꯦꯕꯀꯣ ꯁꯤꯗ ꯁꯤ ꯂꯩꯔꯦ ꯁꯣ ꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯃꯥꯟꯗꯣ ꯁꯤꯗ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯇꯧꯒꯗꯣꯏꯁꯦ ꯗꯣꯀꯔ -a ꯅ ꯌꯦꯡꯕ ꯌꯥꯏ ꯁꯤꯁꯤꯗ ꯀꯩꯀꯩ ꯗꯣꯀꯔ ꯀꯩꯀꯩ ꯌꯥꯎ ꯀꯩꯀꯩ ꯀꯟꯇꯦꯅꯔꯅꯣ ꯀꯩꯀꯩ ꯏꯃꯦꯖ ꯁꯤꯖꯤꯟꯅꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯦꯡꯅꯕꯀꯣ ꯑꯍꯥꯟꯕꯗ ꯌꯦꯡꯉꯦ ꯀꯩꯝ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯕꯤ ꯑꯅꯧꯕ ꯑꯃ ꯔꯟ ꯇꯧꯔ ꯌꯦꯡꯁꯤ ꯑꯗꯨꯅ ꯑꯩꯅ docker compose up -d / build ꯇꯧꯔ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯥꯒꯅꯦꯕ -d ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯂꯣꯛ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯗꯨꯒ ꯀꯠ ꯇꯧꯕ ꯌꯥꯔꯣꯏꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯅ -b ꯍꯥꯞꯇꯥꯔꯒꯗꯤ ꯃꯥꯡꯈꯤꯅꯕꯅꯦꯕꯀꯣ ꯑꯗꯨꯒ ꯕꯤꯜꯁꯤꯅ ꯑꯩꯅ ꯑꯍꯥꯟꯕ ꯂꯩꯔꯝꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯩꯔꯛꯅꯕ ꯍꯥꯏꯗꯤ ꯆꯤꯡꯊꯔꯛꯀꯦꯔꯥ ꯄꯥꯏꯊꯟ ꯏꯟꯁꯇꯣꯜ ꯇꯧꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯗ ꯇꯧꯅꯕꯅꯤ ꯁꯣ ꯑꯩꯅ ꯁꯤꯁꯦ ꯔꯟ ꯇꯧꯔꯅꯦꯕꯀꯣ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ services.python volume must be an array ꯚꯣꯂꯨꯝꯗ ꯏꯔꯔ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯦ ꯁꯤ ꯁꯦꯝꯗꯣꯛꯁꯤ ꯁꯣ ꯚꯣꯂꯨꯝꯁꯦ ꯑꯣꯞꯁꯅꯦꯜ ꯑꯣꯏꯅ ꯊꯝꯕꯅꯤ ꯑꯗꯣ ꯚꯣꯂꯨꯝꯁꯦ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯔꯟ ꯇꯧꯁꯤ ꯑꯣꯀꯦ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯚꯣꯂꯨꯝ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯇꯧꯔ ꯊꯝꯕꯗꯣ ꯌꯥꯗꯕꯖꯥꯠꯅꯤ ꯁꯣ ꯁꯤꯒꯤꯁꯦ ꯃꯥꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯛꯑꯅꯤ ꯖꯔ ꯃꯥꯅ ꯏꯟꯁꯇꯣꯜ ꯇꯧꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯖꯦꯁ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯔꯟ ꯇꯧꯕ ꯍꯧꯔꯛꯑꯅꯤ ꯁꯤꯒꯤ ꯔꯟ ꯇꯧꯕ ꯍꯧꯔꯛꯄꯁꯦ ꯀꯥꯏꯗ ꯎꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯏꯃꯦꯖꯦꯁꯀ ꯀꯟꯇꯦꯅꯔꯒꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯃꯦꯖꯦꯁꯇ ꯂꯩꯇ꯭ꯔꯤ ꯌꯦꯡꯁꯤ ꯉꯥꯛꯇꯪ ꯁꯤꯒꯤ ꯔꯟ ꯇꯧꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯕꯅꯤ ꯑꯦꯛꯁꯄꯣꯔꯇꯤꯡ ꯇꯧꯊꯣꯛꯏ ꯑꯣꯀꯦ ꯔꯟ ꯇꯧꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯣ ꯉꯁꯥꯏꯒꯤ ꯗꯣꯀꯔ ꯏꯟꯁꯇꯣꯂꯦꯁꯟ ꯁꯦꯠꯑꯞ ꯄꯥꯏꯊꯟ ꯁꯔꯚꯔ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖ ꯑꯃꯈꯛ ꯊꯣꯛꯂꯛꯑꯦ ꯏꯃꯦꯖꯁꯦ ꯉꯁꯥꯏꯒꯤ ꯀꯟꯇꯦꯅꯔꯗꯨꯅꯤ ꯍꯥꯏꯗꯤ ꯄꯨꯔꯤꯕ ꯄꯣꯠꯇꯨꯅꯤ ꯄꯨꯕꯗꯣ ꯀꯅꯥꯅ ꯄꯨꯒꯦ ꯀꯟꯇꯦꯅꯔ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯗꯣꯀꯔ ꯏꯟꯁꯇꯣꯂꯦꯁꯟ ꯁꯦꯠꯑꯞ ꯍꯥꯏꯕ ꯑꯗꯨꯒ ꯗꯣꯀꯔ ꯄꯥꯏꯊꯟ ꯁꯔꯚꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯅꯔ ꯑꯃꯈꯛ ꯔꯟ ꯇꯧꯔ ꯂꯩꯔꯝꯃꯦꯕꯀꯣ ꯍꯥꯏꯔꯤꯕ ꯀꯟꯇꯦꯅꯔꯁꯦ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯄꯣꯔꯠ 5,000ꯗ ꯔꯟ ꯇꯧꯏ ꯑꯣꯄꯟ ꯇꯧꯁꯤ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 1200 ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯥꯏꯊꯟ ꯀꯣꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯔꯃꯤꯅꯦꯜꯗꯩ ꯔꯟ ꯇꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯔꯟ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯣꯀꯔ ꯃꯅꯨꯡꯗꯩ ꯔꯟ ꯇꯧꯔꯛꯄꯅꯦ ꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯌꯥꯗꯅꯤ ꯁꯤ ꯁꯔꯚꯔ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯜꯞ ꯌꯦꯡꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯟꯐꯣꯁꯨ ꯌꯦꯡꯕ ꯌꯥꯒꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯦ ꯁꯤꯁꯤꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯗꯣꯀꯔ ꯔꯟ ꯇꯧꯕ ꯍꯩꯌꯦ ꯁꯣ ꯗꯣꯀꯔꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯔꯟ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯀꯩ ꯂꯩꯒꯦ ꯌꯦꯡꯁꯤ ꯁꯤ ꯑꯩꯈꯣꯏ ꯔꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯑꯦꯔꯔ ꯊꯣꯛꯂꯛꯑꯒꯗꯤ ꯑꯦꯔꯔ ꯁꯣꯜꯞ ꯇꯧꯕ ꯍꯩꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯗꯣꯀꯔ ꯑꯃꯨꯛ ꯌꯦꯡꯖꯦꯕ ꯃꯉꯣꯟꯗ ꯀꯩ ꯔꯟ ꯇꯧꯒꯦꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯀꯟꯇꯦꯅꯔ ꯑꯃꯈꯛ ꯁꯤꯖꯤꯟꯅꯩ ꯀꯟꯇꯦꯅꯔ ID ꯁꯤꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯗꯣꯀꯔ ꯏꯟꯁꯇꯣꯂꯦꯁꯟ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯗꯣꯀꯔꯁꯦ ꯌꯥꯝ ꯍꯦꯟꯗꯤ ꯑꯣꯏꯅ ꯍꯩꯕꯤ ꯇꯥꯔꯒꯗꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯇꯝꯕꯤꯌꯨ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯀꯃꯥꯟ ꯃꯌꯥꯝ ꯂꯩꯀꯣ ꯗꯣꯀꯔ ꯀꯝꯄꯣꯁ ꯗꯥꯎꯟ ꯑꯗꯒꯤꯗꯤ ꯗꯣꯀꯔ PS ꯗꯣꯀꯔ ꯚꯣꯂ꯭ꯌꯨꯝ ꯄ꯭ꯔꯤꯌꯨꯟ ꯀꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯤꯔꯒ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯣꯀꯔꯒꯤ ꯁꯤ ꯀꯃꯥꯟꯁꯦ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯃꯌꯥꯝ ꯇꯥꯛꯑꯒ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯒꯅꯤ ꯑꯗꯨꯗꯨꯅ ꯔꯟ ꯇꯧꯕ ꯍꯩꯔꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯔꯟ ꯇꯧꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯝꯄꯣꯁ ꯗꯥꯎꯟ ꯇꯧꯖꯦꯕꯀꯣ ꯗꯣꯀꯔ ꯀꯝꯄꯣꯁ ꯗꯥꯎꯟ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯔꯚꯔꯗꯣ ꯑꯩꯈꯣꯏꯅ ꯃꯨꯠꯊꯠꯄꯩ ꯋꯥꯅꯦꯕ ꯁꯤꯗ ꯌꯥꯎꯔꯝꯃꯔꯣꯏꯕꯗꯣ ꯀꯟꯇꯦꯅꯔꯗ ꯃꯥꯡꯈ꯭ꯔꯦ ꯕꯠ ꯏꯃꯦꯖꯦꯁꯇꯗꯤ ꯑꯗꯨꯝ ꯂꯩꯔꯝꯈꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯕ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯑꯗꯨꯝ GUIꯁꯦ ꯑꯣꯏꯅꯤꯅꯀꯣ GUI ꯃꯅꯨꯡꯗꯒꯤ ꯑꯗꯨꯝ ꯔꯟ ꯇꯧꯕ ꯗꯥꯎꯟ ꯇꯧꯕ ꯂꯣꯏꯅꯃꯛ ꯌꯥꯏ ꯕꯠ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯀꯩꯒꯨꯝꯕ ꯀꯃꯥꯟ ꯄ꯭ꯔꯣꯝꯞꯁꯦ ꯍꯩ ꯇꯥꯔꯒꯗꯤ ꯂꯤꯅꯛꯁ ꯁꯔꯚꯔꯒꯨꯝꯕꯗꯗꯤ ꯌꯥꯝ ꯀꯥꯟꯅꯩꯌꯦꯕ ꯑꯗꯨꯕꯨ ꯗꯣꯀꯔꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯅꯛꯁ ꯁꯔꯚꯔꯒꯨꯝꯕꯗꯗꯤ ꯀꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯀꯃꯥꯟꯁꯦ ꯍꯩꯕꯤꯌꯨ ꯍꯥꯏꯕꯅꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯗꯣꯀꯔꯒꯤ ꯀꯃꯥꯟ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤ ꯗꯣꯀꯔ ꯀꯃꯥꯟꯗꯨꯗꯤ ꯑꯩ ꯃꯥꯒꯤ ꯁꯤꯒꯤ ꯔꯦꯗꯃꯤꯁꯤꯗ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯁꯤꯗ ꯌꯥꯎꯕꯅꯤ ꯗꯣꯀꯔ ꯀꯝꯄꯣꯁ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯍꯥꯏꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣꯀꯣ
ꯁꯤꯒꯤꯁꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ ꯁꯤꯅꯤ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯤꯟꯗꯣꯁꯀꯤ ꯑꯣꯏꯅ ꯗꯣꯀꯔ ꯀꯃꯥꯏꯅ ꯔꯟ ꯇꯧꯒꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯃꯨꯊꯠꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯏ GUIꯒꯤ ꯏꯟꯁꯇꯣꯂꯦꯁꯟ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯅꯣꯗ ꯂꯤꯅꯛꯁꯇ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯤ ꯁꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗ ꯂꯤꯅꯛꯁꯇ ꯂꯥꯛꯑꯦꯀꯣ ꯂꯤꯅꯛꯁꯇ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯗꯣꯀꯔꯁꯤ ꯀꯃꯥꯏꯅ ꯔꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯔꯦꯄꯣꯗꯨꯁꯨ ꯂꯩꯔꯦꯀꯣ ꯔꯦꯄꯣꯗꯨꯒ ꯂꯣꯏꯅꯅ ꯁꯤꯗꯩꯁꯤꯗ ꯗꯣꯀꯔꯁꯦ ꯑꯩꯅ ꯗꯣꯀꯔ ꯗꯥꯎꯟꯂꯣꯗꯁꯦ ꯊꯥꯕꯤꯔꯅꯤ ꯀꯣ ꯗꯣꯀꯔ ꯗꯥꯎꯟꯂꯣꯗ ꯊꯥꯕꯤꯕ ꯃꯇꯝꯗ ꯂꯤꯅꯛꯁ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯆꯞ ꯃꯥꯟꯅꯅ ꯗꯣꯀꯔ ꯗꯦꯛꯁꯇꯣꯞꯄꯨꯗꯤ ꯊꯣꯛꯏ ꯊꯣꯛ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯣꯏꯁꯤꯗꯤ ꯂꯤꯅꯛꯁ ꯑꯣꯏꯕꯅꯤꯅꯀꯣ ꯃꯉꯣꯟꯗ ꯗꯣꯀꯔ ꯗꯦꯛꯁꯇꯣꯞꯁꯦ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯗꯥꯎꯟꯂꯣꯗ ꯐꯣꯔ ꯂꯤꯅꯛꯁꯦ ꯅꯝꯕꯤꯔꯅꯦꯕꯀꯣ ꯅꯝꯕꯤꯕ ꯃꯇꯝꯗ ꯃꯥꯒꯤꯗꯤ ꯇꯣꯉꯥꯟꯅ ꯏꯟꯁꯇꯣꯂꯦꯁꯟ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯈꯦꯠꯅꯔꯛꯀꯅꯦꯕꯀꯣ ꯈꯦꯠꯅꯔꯛꯄꯅꯤꯅ ꯎꯕꯨꯟꯇꯨ ꯑꯣꯏꯒꯦꯔꯥ ꯗꯦꯕꯤꯌꯟ ꯑꯣꯏꯒꯦꯔꯥ ꯐꯦꯗꯣꯔꯥ ꯑꯣꯏꯒꯦꯔꯥ ꯔꯦꯖꯟ ꯑꯣꯏꯒꯦꯔꯥ ꯀꯣ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯨ ꯁꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯗꯨꯝ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯁꯇꯣꯜ ꯇꯧꯔꯤꯕꯁꯦ ꯖꯣꯔꯤꯟ OSꯅꯦꯕꯀꯣ ꯖꯣꯔꯤꯟ OS ꯕꯦꯁ ꯑꯣꯟ ꯍꯨꯠꯁ ꯂꯤꯅꯛꯁ ꯍꯥꯟꯅ ꯌꯦꯡꯁꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯖꯣꯔꯤꯟ OSꯁꯦ ꯀꯩꯅꯣ ꯎꯕꯨꯟꯇꯨꯗ ꯕꯦꯁ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯎꯕꯨꯟꯇꯨꯒꯤ ꯑꯗꯨꯝ ꯋꯥꯞ ꯇꯧꯔꯅꯦꯕꯀꯣ ꯎꯕꯨꯟꯇꯨ ꯈꯟꯒꯗꯣꯏꯅꯤ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯣꯀꯔꯁꯤ ꯏꯟꯁꯇꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯗ ꯏꯟꯁꯇꯣꯜ ꯑꯣꯟ ꯎꯕꯨꯟꯇꯨꯁꯦ ꯆꯤꯡꯊꯔꯒ ꯅꯝꯕꯤꯔꯅꯤ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯔꯟ ꯇꯧꯒꯗꯣꯏꯁꯤ ꯁꯤ ꯍꯥꯟꯅ sudo apt install genome terminal ꯁꯤ ꯍꯥꯟꯅ ꯔꯟ ꯇꯧꯒꯗꯕ ꯑꯗꯨꯅ ꯀꯣꯄꯤ ꯇꯧꯕꯤꯔꯅꯤ ꯃꯥꯒꯤ ꯇꯔꯃꯤꯅꯦꯜ ꯑꯃ ꯍꯥꯡꯇꯣꯛꯄꯤꯔꯅꯤ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯁ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯔꯟ ꯇꯧꯔꯅꯤ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗ ꯑꯃ ꯏꯕꯤꯔꯅꯤ ꯖꯤꯅꯣꯝ ꯇꯔꯃꯤꯅꯦꯜ ꯍꯥꯟꯅꯗꯒꯤ ꯌꯥꯎꯔꯕꯗꯤꯅ ꯌꯥꯔꯦ ꯅꯦꯛꯁꯇ ꯗꯣꯀꯔ ꯗꯦꯛꯁꯇꯣꯞꯁꯦ ꯔꯟ ꯇꯧꯅꯕ ꯁꯤꯒꯤ ꯗꯦ ꯄꯦꯀꯦꯠꯁꯦ ꯔꯟ ꯗꯥꯎꯟꯂꯣꯗ ꯇꯧ ꯍꯥꯏ ꯑꯣꯔ ꯌꯨꯖꯤꯡ ꯗ APT ꯔꯦꯄꯣꯖꯤꯇꯣꯔꯤꯁꯤ ꯑꯗꯨꯝ ꯔꯟ ꯇꯧꯔꯁꯦ sudo apt ꯑꯞꯗꯦꯠ ꯇꯧꯈ꯭ರೆ ꯑꯗꯨꯒ ꯁꯤꯁꯦ ꯀꯥꯔꯤꯁꯦ ꯇꯧꯁꯜꯂꯁꯤ ꯅꯦꯛꯁꯇ sudo install ꯁꯤꯁꯦ ꯀꯤꯌꯔꯤꯡꯁꯦ ꯑꯃꯨꯛ ꯇꯧꯁꯜꯂꯁꯤ ꯀꯤꯌꯔꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯅꯦꯛꯁꯇ ꯀꯥꯔꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯥꯔꯁꯨ ꯌꯥꯈ꯭ꯔꯦ ꯃꯈꯥꯗ ꯆꯦꯟꯖ ꯃꯣꯠꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯌꯥꯔꯦ ꯅꯦꯛꯁꯇ ꯁꯤꯁꯦ ꯑꯗꯨꯝ ꯄꯨꯂꯞꯁꯦ ꯑꯗꯨꯝ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯟꯕꯗꯤ ꯌꯥꯔꯕ ꯁꯤꯁꯦ ꯑꯗꯨꯝ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯜꯂꯁꯤ ꯀꯣꯄꯤ ꯄꯦꯁ ꯌꯥꯔꯦ ꯅꯦꯛꯁꯇ sudo apt ꯑꯞꯗꯦꯠ ꯑꯃꯨꯛꯀ ꯇꯧꯕꯤꯔꯁꯤ sudo apt update ꯅꯦꯛꯁꯇ ꯁꯤꯁꯦ ꯑꯃꯨꯛ ꯀꯣꯄꯤ ꯇꯧꯔꯦ ꯑꯔꯣꯏꯕꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯌꯥꯔꯅꯤ 336 MB 63 MB ꯗꯤꯛꯁ ꯁ꯭ꯄꯦꯁ ꯕꯤꯌꯨꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯁꯤ ꯌꯦꯁ ꯅꯝꯃꯅꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤ ꯃꯊꯪ ꯂꯣꯏꯕꯨ ꯂꯣꯏꯔꯦ ꯗꯥꯎꯟꯂꯣꯗ ꯌꯥꯝ ꯊꯨꯔꯦ ꯃꯈꯥꯗ ꯁꯤ ꯋꯥꯠꯂꯤꯀꯣ ꯁꯤꯁꯨ ꯉꯥꯏꯔꯒ ꯇꯧꯒꯗꯕ ꯂꯣꯏꯔꯦ ꯅꯦꯛꯁꯇ ꯁꯤꯁꯦ ꯀꯣꯄꯤ ꯇꯧꯔꯕ ꯂꯣꯏꯔꯒꯅꯤ ꯑꯗꯨꯒ ꯄꯦꯁ ꯑꯃꯨꯛ ꯇꯧꯁꯜꯂꯅꯤ ꯔꯟ ꯇꯧꯔꯤ ꯁꯤꯗꯩꯁꯤꯗ ꯑꯦꯛꯇꯤꯚ ꯊꯥꯔꯦꯀꯣ ꯑꯦꯛꯇꯤꯚ ꯊꯥꯔꯕꯅꯤꯅ ꯌꯥꯔꯦ ꯀ꯭ꯌꯨ ꯅꯝꯃꯒ ꯑꯦꯛꯖꯤꯠ ꯇꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯌꯥꯗ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯏꯑꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ sudo docker run hello worldꯁꯦ ꯔꯟ ꯇꯧꯔꯁꯤ ꯀꯣ hello worldꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯟꯇꯦꯅꯔꯅꯦꯕ ꯀꯟꯇꯦꯅꯔ ꯑꯃꯈꯛ ꯍꯥꯏꯕꯗꯤ ꯏꯃꯦꯖ ꯑꯃꯈꯛꯅꯦꯕ ꯏꯃꯦꯖꯇꯣ ꯃꯥꯅ hello worldꯁꯦ ꯂꯩꯖꯩ ꯆꯤꯡꯊꯔꯅꯤ ꯆꯤꯡꯊꯔꯒ ꯃꯥ ꯔꯟ ꯇꯧꯖꯔꯝꯃꯅꯦꯕꯀꯣ ꯑꯗꯨꯒ docker ps ꯑꯦꯁꯤ ꯌꯦꯡꯁꯦꯕ ꯑꯣꯀꯦ ꯄꯔꯃꯤꯁꯟ ꯗꯤꯅꯥꯏ ꯑꯣꯀꯦ ꯁꯤꯁꯦ ꯑꯃ ꯄꯔꯃꯤꯁꯟ ꯗꯤꯅꯥꯏ ꯊꯥꯕꯁꯦ ꯆꯦꯟꯖ ꯃꯣꯠ ꯇꯧꯔꯒ ꯑꯃ ꯇꯧꯕꯅꯦꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ sudo docker ps ꯑꯦꯁꯦ ꯌꯦꯡꯁꯦ ꯍꯥꯟꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯦꯠꯑꯞ ꯇꯧꯒꯦ ꯑꯗꯨꯝ ꯔꯟ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯗꯣꯀꯔꯁꯦ sudo ꯌꯥꯎꯅꯗ꯭ꯔꯗꯤ ꯌꯥꯅꯕ ꯀꯥꯏꯅꯀꯣ ꯂꯩ ꯑꯗꯣ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯣ hello world ꯔꯟ ꯇꯧꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯦ docker rm ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯟꯇꯦꯅꯔꯁꯦ ꯂꯧꯊꯣꯛꯄ ꯌꯥꯏ ꯀꯟꯇꯦꯅꯔꯁꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯁꯣꯔꯤ docker rm ꯍꯥꯏꯔꯒ ꯃꯥꯒꯤ IDꯁꯦ ꯍꯥꯞꯀꯗꯕꯅꯦꯕꯀꯣ IDꯁꯦ ꯑꯩꯒꯤ ꯏꯔꯒꯦ sudo docker rm ꯁꯤ ꯀꯣꯄꯤ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯄꯦꯁ ꯇꯧꯋꯤ ꯑꯗꯨꯒ docker yes ꯁꯨꯃꯥꯏꯅ ꯄꯔꯃꯤꯁꯟ ꯗꯤꯅꯥꯏ ꯌꯥꯔꯦ ꯌꯥꯎꯗ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯣ ꯃꯥꯒꯤꯁꯦ ꯏꯟꯁꯇꯣꯜ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄꯁꯤ ꯂꯣꯏ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯗꯣꯀꯔꯒꯤ ꯀꯩꯅꯣꯁꯦ sudo ꯂꯧꯊꯣꯛꯄꯒꯤꯁꯦ ꯌꯥꯕꯅꯦꯕꯀꯣ sudo ꯍꯥꯞꯇꯕ ꯑꯗꯨꯗꯣ installation ꯂꯤꯅꯛꯁ ꯁꯤꯁꯦ ꯌꯦꯡꯁꯤ ꯑꯣꯀꯦ
Sijineaba. Duna siri jaba hapchengadaba. Pegi user na hapchengadaba ka sudo targa. Ko docker je dum leire. Dechida aina user aini by default user je. Ko dum hapchalo. Logout and logback in so there ka. If you are in this siri ani. Muka check tausi. Normal. I'll go and over rings. Yar. Hello world from Docker na thole to ai ko. Ya ta already khoi sidis da Docker PS amuka eje wing je. Yare. Adu tari sudo yaw resuran to yare ko. Yeah, nice. Close of selasi. Si close of selasi si close adagi si close adu ga ini je. Download to ra si coach. Kaya download to biro meam. Zip to biro. Zip trash. Heb to birani. Close to birani. Si jema beta ls targa sidai da amazilo phokrage docker desktop silo phokrage amazele hori amaje khoina gui yarga extract to thorasi adu kaiguma command dum taw haibiraga di kisu kaide extract tore extract to desi de user amani kwa yawuje khoina desangani aduga manungda sangagam mangon de yari baje fan taw yare pa docker Hujiki na di amta laitabani laitabase hello world gi lay laserjan atopo khoi jaran duk sansi side minus docker compose minus d will chijaran tawgira okay sagi error topo sa manan tho e adona nano docker compose yml cj hangtoga sigi volume je lokthoka da ngasai lokthokidana ando maina tri lokthokada ba ariko Dei targadi amuka docker compose run tawbirani yare kemta error laktre singa girani adu duga loinana run tawdo mu yenga se duga browser da ngasai gi thopa du maina chamana thokan edo koi gi linux ki di gui leite ba ngasai gi docker desktop tu maina gui leite adu duna command prompt gi run tawdo adu duna ni ko adu bosi sidesida clear taw tosi docker bs da se yenga si sidesida to port 5000 da leire ngasai du maina poisa thosi aduga Deshida localhost hierarchy adu port 5000 zera yengas yare so ainda oraga koi gi ngasai do maina magi help yeng be yagani dagidi info zu yeng be yagani so ainda udana koina simple server masa amuka run taw ngame ko si close to salasi aduna sidesida ngasi gi wena di akoi gi linux manung amadi windows manung da koi docker desktop amadi docker shell ig command install tawgani haibdu punna yengminare sini soina khangminare docker sinaraga dum khoi shift taw khatpa matung tar ko la khoina website saba atraga python gi project saba matam da dum yamlaina docker ji sinaba ya ni ko ngam sini so sida dum lo sanjarage ko so mayam kai gomba khoi gi channel sigu nungai biraga di like share subscribe to san biramo aduga top friend circle sing amadi koi marma pang sing da sudum share to biramo So thank you so much guys for watching today's video. I will see you next time.